Taplabasu tapna Manipurda soidana mahousagi fibamda hanjillaklagani Amit Shah pawasi pandam pawsedagi lokhatjabani Taplabasu tapna Manipurda soidana mahousagi punsida hanjillaklagani haibagi thajaba Union Home Minister Amit Shah na phongdokrai haukiba irai numitta Times Now Summit 2025 ta wangangladuna Union Home Minister Amit Shah na Manipurda ngasidi tapna mahousagi punsida hanjillaktuna tangdu leitaba state ama mahousagum oiba haurakle haiba wafam thambaga loinana Manipurgi issue asi yam complex oiba pak hekta solve tauba yaba oidavana matam khara changbane Manipurgi issue asi thamna yengbada laina urabasu tasengbadi yamna complex oiba issue amani haiba wafam thamladuna Amit Shah na hai thoklibasi ethnic conflict ne masi riot ama natte mahangna makha taraduna Manipurda muknariba thogdog asi community ani na magi community interest muknavane asigumba thogdog asi Manipurda di ahanba handaki asina natte Mamang da sukayarak asigumba ethnic conflict asi thokre karigumba ethnic conflict asi thoraklabade masi chahi ahum maride adumak loisinba ngamkhide amade masina maram oiduna miyoi lising kayagi punsisu pikhamnaki hainasu Amit Shah na phongdokhe Manipur da hokiba thatar elo masi hingsa gi thogdoksing thoktana ingtapa phibam ama leirakle ngasidi Manipur gi kaithel pumba mahousagum kanare dukan singsu hangnare mahai loisang sing hangduna mahousagum mahai masing tambagi thabak ingna chikna sathare Matam khara leirabadi mapung phana Manipurda mahousagi fibamda laklagani haibagi thajabasu Union Home Minister Amit Shah na thamkhe Manipurda muknariba community anigi marakta wari sanaduna waroi sinama purakna bahonaba thaurangi matangda palladuna Amit Shah na hai Ministry of Home Affairs na hanana community animaki CSO sing tongan na unaduna wari sabagi thabak sathakre ngaside Manipurgi situation asigi matangda aikoina aduk hangna nungnangningai oidre Tamna soidana maki mapung phana Manipurda mahousagi punsida hanjillaklagani Manipurda President rule thambagi matangda palladuna Union Home Minister Amit Shah na hai President rule thambagi matangda mipum khudingmak magi oiba wakhalon adumak laigani President rule thamlagasu masida community animakna yaba ngamdravade thaurang asi mai pakloi haiba khange adubu hogjikte tangkak amada laklavanina aikoina mikup ama panthaba tawroi President rule thamkhraba matung hogjikte community anigi marakta wari sabagi thabak su khumang yangsilakle hainasu Union Home Minister Amit Shah na summit asida makhata na phongdokhe Myanmar da ngarang magnitude 7.7 yauna hakhiba akanba yuwa aduda laikhidaba mising lising ama henjinkhre pawasi pawnil khon pawse dagi lokhatchabane Myanmar da ngarang magnitude 7.7 yauna hakhiba akanba yuwa aduda laikhidaba mising lising ama henkhre miyoi lising kaya na sogapan nangkhre haire Laibak asiga yumlo nariba Myanmar da ngarang numit junglakpada hakiba kanba yuwa aduda moksta lai khurumba lakhiba miyoi sing amade university amagi building so ningkhai khibada natanna laibak asigi mafam kayada ningkhai giba building singna nansin khibada nupi angang yauna hogjik phawbada miyoi lising amaga ani laikhidrai miyoi lising kaya amana sogapan nangduna manaknakpa hospital singda laikanari haire atek akai thokraba building singda nansin khiba miyoi sing rescue team na mi thibagi thabak satharibana asiba madi asokpagi masing hengalakpa yana leiri haina pawgi source amana haire ningsingba yai mamang thakta Myanmar da yuwa habagi thogdo kayarak thokrabasu ngarang magnitude 7.7 yauna hakhiba sina khwaidagi akanba oire